Manipur da thokliba irang ngasi loishinnabagi pandam da wakhallon manaba opposition ki political party tara hakthengnana phil kumlaga sharuk yanaba Warep loukhre Warep ase ngasi Hotel Imphal ki Sangai hall da political party tara na sinduna pangthokkhiba Convention of Manipur Crisis haiba thouram amada loukhibani Convention aduda Manipur gi hanagi Chief Minister Okram Ibobi MPCC ki President MLA K Meghachandra Janata Dal United Manipur ki President Ksh Biren Spokesperson Dr Nimaichand Luwang amadi tongan-tonganba political party ki delegate chamarom na sarugyaki loinana irang asina maram oiraga laikhidraba amasung hauzik fauba thiba khangdana leiriba myoy sing amadi tamthina hato pikraba mahairoi hemanjin amasung linthoi ngambigi mafamda awaba fongdoki mifam aduna loukiba Warep singi manungda hauzik thokliba irang asida nupi angang mahairoi amadi naha singi matakta sathakhiba tongan-tonganba crime meechang-meekhai naidaba mongda thigat-hangadabani status gi atei mafam singda protest toba yauna paliba lengak asina stakeholders singa wari sanaduna tungkoina chanagadaba waroisinama puraknaba honagadabani haibu wafam sing yauri mifam adugi matangda hanagi Chief Minister Okram Ibobi na hai statusida hauzik oiriba law and order gi fibam asina maram oiraga miyam gi punsi amasung lanthum ngakpa ngamdre Manipur asi miyamna Khanba mihut sing na ngak libra natragana center na ngak libra haibasi hauzik oirakliba phibam asina hangdaba yaraktre maramdi stat ki leiriba security ki masing asigumba ama central force ke ama thazilaglabasu ngasi fauba lamdam asida tangdulai taba phibam ama purakpa ngamdri center amasung stat hauzik leiriba BJP na luching balengak ase makhata na leirabade leibak asida democracy ki wahanthok amata leiraroi madugi ona tainabada dictator gi mongda adumak lengak lon gi chupli paituna leikragani asigumba phibam dagi leibak asi kanaba democracy mapangal kankhat hanba mathoktai loinana Manipur machet tana kaigadaba demand khudingmaki mayokta political party tara asina matam pumbada lepkani hainasu Okram Ibobina makata na fongdoki democracy mapangan kankhat hanba darkar woi adu natragadi dictator gi shasan lomna sum satkhidna Manipur gi laibak sikaromda mayon si karom chatkido ino haibasigi akoi adugumba apprehension nama leibadagi like minded political party mayam singsi tanaraga akoi political activity se khara kankhat hanba darka woibra natagadi dictator gi sasonamda sum chatkidra democracy gi marai bakshi karomda mayon si karom chatkidagi haibadagi nung sathidna akoi sidaida kano tawwa ngasigi wakhallon manaba tel political party mayam meeting tawraga khanajabani haidna ai sumaina matek tang thamjari koi ten political parties na ngasigi khoi gi convention na moroina lojari bo Warep se akoi hojigi thoi be irang se loishinnabagi damakta akoi ten political parties de direct involvement tawba prajana honariba loishinnabagi honarisa akoi gi ten political parties se tara siju yauba amari sharuk yaba se akoi Warep ne